Manipur Top Channel की माइकैदी की मरुई ई पाउसिंग मैम थमजगी अहानबदा कंगलैपाक की मायरागी एडिटोरियल मैम स्पेशल कंटेंट मोइन मैम अहानबदा थमजरी नहा ओइरिब लुसिंगबसिंग फिदम नफम ओहनसी वाथो ओहनगमसी नहा ओइबगी पुंसी हाइबसी सही तरागा तरुक्तगी कुनगा तरुक फावदा लैबसिंगबु युद नहानी हाइना नंगनै अदुगो नहा ओइरिबसिंग असिना लमदमसिगी तुंगी युमबोडेल हाइबदु ओइगदोरिबने नहा ओइरिंगैगी मतमदा लाइरिक लाइसु मपुंग फाना तमदुना मसा मौ फानामदी मरैबाक मरमदम मियोइब खुनाइ नुंसीबा काथोकपना मांग थादुना मरैबाककिदमक्ता थबक तौबा ngamba मियोइ अममम ओइना बोखनागदबनि ngasi naha oiribising afaba miyo amamam oiraba matam adutata tungi mirol afaba mirol ama haibadu oiduna afaba lamdam ama haibadu oigadoribani aduba ngasi manipur tungan tungan ba luk kya gi naha oiriba lusingba kya tholakribasi laibak yamna phabani haina khali aduga naha singi lusingbani haiduna songthorakliba naha oiribising nasu lusingba magi oiba phidam ningai oiba lisat sajat minungsi chawba मरैबाक मियामबु नुंसीबा इसागी ओइजबना मांग थादुना थबक तौदबा अमदि शक्ति लैबा मियोइ खरना चाबी थारग सत्पा गारीगी मतौगुम थबक तौदबा लुसिंगबा अममम ओइनबु होटनबा ताइ नहा ओइरिबा लुसिंगबा सिंगना हाइदुना सोंथोरकलगा महाकी फजदबा लिसा सजत अदुना महाकी मतुंग इल्लिबा नहासिंग लुकमाइदा हापतुना योंथोकपा खक तौरोइदबनि नहा ओइबगी पुंसी हाइबसी यामना लुइ नहा ओइरिंगै मतमदा अफबा मी अममम ओइनबा सेम साउगदबनि मदुना लमदम सिगी नहा ओइरिबसिंग शक्ति लैरबा मसागी ओइजबतना मांग थादुना थबक तौबा मियोइ खरना नहा सिंगबु लाना सिसिननबा थबक खक तौबिरोइदबनि मखोइदि नहा ओइरिबनि मथोट कारकपनि ताइबंगी अखा आया अवा नुंगाइ मपुंग फाना खंजद्रिबनि अदुना मदुना असुंबा लंबीदा मखोइबु लमजिंगबिना बोखोना बिगदबनि लाइबक थीबदि ngasi इरमदा मणिपुर सिददि नहा ओइरिबा लुसिंगबा कया थोलकलगा मखोइना मरैबाक मरमदमगी दमक्ता तौगे खल्लिबा अफबा थबकसिंग अदु मपुंग फाना तौबा ngamdana शक्ति लैबा खुकन पंगनबा खुदपु खरना लाना सिसिनबगी मम्मी अमा यामना साउना ताबगुम तौरि मसी यामना सुमदबनि असिगुम्बा मसागी ओइजबदना मांग थादुना थबक तौबा मी फत्ता खरना नहासिंगदा इनसिंदुना नासिंगी मरक्ता खतना सैनबा नुंसिनदनबा खैबुंग ताहनबगी लेबक थीबा थौदोक कया अमसु थोक्तबा नते यामना नुंगाइत्रिबदि सही नौरिबा नहा क्याना महिमसिंग तमा फावबु लोइद्रिङै हाइबदि मपुंग फाबा मी अममम ओइद्रिङैदा राजनीतिगी लमदा खोंदाबा कया यावबदगी सीजन पॉलिटिशियन ओइरबा मियोइ खुजो खरना नहासिंगबु लाना लमजिंगबिबा योरकपगुम तौबगी मम्मी अमा हेहेक तारकलिबसिनि तुंगी मिरोल अफबा मिरोल ओहेनसी हैबा तारबदि ngasiगी नहारोल असि तिजंग गैदंगदबा निसागी इपाक्ता लुप्तबा मरैबाक अमदि मियोइबु खुनाइबु नुंसीबा नहा अममम ओहेनना बोहनागदबनि मसिगी ओना तैनबद शक्ति पाइबा क्याना ड्रग कारबार तौदुना पॉपी मनिंग तमना पाक्सना थादुना मखल क्यागी ड्रग पुथोक्तुना अखोइगी तुंगी युमबोरल ओइगदोरिबा नहासिंगी खयात तहंदुना ड्रग एडि उहेंदुना मंगनना बोहनरिबा सि अखोइगी नहासिंगी लुसिंगबसिंगसु खंगनबा होटनागदबनि मखोइबो असुंबा लंबीदा लमजिंगबिरिब्रा नारोकी कोमदा पुथनबो होटनरिब्रा हाइबदुसु नहासिंगी मामा मापा ओइरिबमदि लमदमसिगी नहारोलसिंगबो अफबा लंबीदा पुनबो होटनरिबनि हाइना लैरिबा लुसिंगबसिंगसु कुपसेन सेनबिगदबनि मदु नत्रबदि अखोइगी तुंगी युमबोरेल ओइगदोरिबा नहारोलसिंगी मरक्ता अमगा यंगथिनरकपगी सांग वंखनरक्तुना फुगाइनरक्तुना मिनुंगसी खंगदना हातोकनरकपगी ओहैद्रबा फिबम सोइदना लाकपा याबी अकीबदुलै मरम मधुर नहा ओइरिबा लमदम सिगी लुसिंगबसिंगना असेंगबा फिदमनिंगाइ ओइबा लुसिंगबा अममम ओइना बोखनासी वाथो ओइना बोखनागुमसे हैबा कांगलैपाकि माइरागी एडिटोरियल मैम स्पेशल कंटेंट मोइना मैम थमजरी मखा सथरक पोइना तो पावमना मथंगी मिखल बीजेपी की टिकट लौबिनबा मी लैरकलोय लैररोय एमपीसीसी स्टेट की मथंगी जनरल इलेक्शन बीजेपी की टिकट लौबिनब मी लैरोय दौरी है मणिपुर प्रदेश कांग्रेस कमिटी एमपीसीसी की वर्किंग प्रेसिडेंट फैजुर रहमान फोंदोखरे ngasi कांग्रेस बोर्ड पांथोखिबा मणिपुर यूथ कांग्रेस MYC की अनौब मेंबरशिप इनरोलमेंट तौबगी थरम हौदोकपदा फैजुर रहमान मथकी वफम अस फोंदोलदुना महाकना हाय हंदक पांथोखिबा लोकसभा मिखल लमदम सिगी मियामना कांग्रेस पार्टी सिबु साउन सगोतुना पार्टी सिदा लमदम सिगी मियामना थाजब थंबिखरे मरमसिना मथंगी जनरल असेंबली इलेक्शन दा कांग्रेस न साउना माई पाक्तुना कांग्रेस लेंगा अमु हलकलगन हाइबगी थाजब सुथंखि पॉलिटिकल पार्टी अमबु मपांगल कंखत हनना बहोनाबदि यूथ सिंगी थौदांग यामना सावी
ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯌꯥꯎꯁꯤꯟꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤꯕꯨ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯌꯨꯠ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯦꯝꯕꯔꯁꯤꯞ ꯂꯣꯟꯆ ꯇꯧꯕ ꯍꯧꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤꯗ ꯌꯥꯎꯔꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤ ꯀꯠꯊꯣꯛꯄ ꯍꯩꯕ, ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯕ, ꯂꯩꯕꯥꯛꯀꯤ ꯈꯟꯕ ꯅꯍꯥ ꯉꯥꯛꯇꯅꯤ ꯍꯥꯏꯅꯁꯨ MPCCꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯐꯩꯖꯨꯔ ꯔꯍꯃꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯠ ꯀꯪꯒ꯭ꯔꯦꯁ ꯃꯦꯝꯕꯔꯁꯤꯞ ꯑꯦꯟꯔꯣꯜꯃꯦꯟꯠ ꯂꯣꯟꯆ ꯇꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯏꯟꯗꯤꯌꯥ ꯌꯨꯠ ꯀꯪꯒ꯭ꯔꯦꯁ IYCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯔꯤꯇꯥ ꯔꯍꯃꯟꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯌꯨꯠ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯦꯝꯕꯔꯁꯤꯞ ꯂꯣꯟꯆ ꯇꯧꯕꯒ ꯏꯔꯣꯏꯅꯅ MYCꯒꯤ ꯅꯧꯅ ꯊꯧꯄꯨꯒꯗꯕ ꯈꯟꯅꯕꯒꯤ ꯃꯤꯈꯜ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯤꯈꯜ ꯑꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯅꯤꯡꯕꯁꯤꯡꯒꯤ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯕꯒꯤ ꯅꯨꯃꯤꯠ ꯊꯥ ꯑꯁꯤꯒꯤ 22 ꯑꯣꯏꯒꯅꯤ꯫ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯇꯧꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ IYC ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯗꯥꯎꯟꯂꯣꯗ ꯇꯧꯗꯨꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯌꯨ꯫ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯄ ꯃꯇꯝꯗ ꯚꯣꯇꯔ ꯀꯥꯔꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯥꯔꯗ ꯑꯃꯠꯇ ꯆꯠꯅꯔꯣꯏ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡ ꯀꯪꯒ꯭ꯔꯦꯁꯇ ꯌꯥꯎꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯌꯨꯠ ꯀꯪꯒ꯭ꯔꯦꯁ ꯃꯄꯥꯡꯒꯜ ꯀꯜꯍꯟꯁꯤ ꯍꯥꯏꯅꯁꯨ ꯁꯔꯤꯇꯥ ꯔꯍꯃꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯃꯩꯍꯧ ꯂꯥꯡꯄꯣꯛꯇꯒꯤ ꯀꯔꯝꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯔꯚꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯕꯦꯁꯤꯛ ꯐꯥꯌꯔ ꯑꯦꯟꯗ ꯂꯥꯏꯐ ꯁꯦꯐꯇꯤ ꯃꯦꯖꯔꯁꯀꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯑꯍꯨꯝꯂꯛ ꯁꯨꯕ ꯁꯣꯔꯠ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯉꯁꯤ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯐꯥꯌꯔ ꯁꯔꯚꯤꯁ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇ꯭ꯔꯦꯅꯤꯡ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯗꯣꯛꯇꯔ ꯃꯌꯦꯡꯕꯝ ꯕꯦꯇꯣ, ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯔꯚꯤꯁꯀꯤ ꯗꯥꯏꯔꯦꯛꯇꯔ L. ꯅꯕꯆꯟꯗ꯭ꯔ, ꯁꯤꯅꯤꯌꯔ ꯐꯥꯏꯅꯥꯟꯁ ꯑꯣꯐꯤꯁꯥꯔ K. ꯁꯝꯁꯟ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ꯫ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯤꯍꯨꯠ 60 ꯔꯣꯝ ꯁꯔꯨꯛ ꯌꯥꯔꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯊꯥ ꯑꯁꯤꯒꯤ 15 ꯐꯥꯎꯕ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯧꯔꯤꯕ ꯕꯦꯁꯤꯛ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯗꯣꯛꯄ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ M. ꯕꯦꯇꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯆꯪꯏ꯫ ꯍꯣꯁꯄꯤꯇꯥꯜ, ꯁ꯭ꯀꯨꯜꯒꯤ ꯃꯤꯍꯨꯠꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯄꯦꯁꯦꯟꯠ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯌꯥꯎꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯂꯛꯄꯗ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯅ ꯐꯪꯂꯛꯄ ꯂꯧꯁꯤꯡ ꯑꯗꯨ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯨꯛ ꯈꯪꯍꯟꯕ ꯆꯪꯏ꯫ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗු ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯉꯝꯒꯗꯕ ꯁꯥꯏꯟꯕꯣꯔꯗꯅꯆꯤꯡꯕꯁꯤꯡꯁꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯁꯤꯡꯗ ꯊꯦꯠꯄ ꯇꯉꯥꯏꯐꯗꯦ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯔꯚꯤꯁꯀꯤ ꯗꯥꯏꯔꯦꯛꯇꯔ L. ꯅꯕꯆꯟꯗ꯭ꯔꯅꯁꯨ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯕ ꯆꯪꯏ꯫ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯂꯕꯗꯤ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯗ ꯂꯧꯁꯤꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯤꯅꯕ ꯄꯥꯟꯗꯝꯗ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ JNKꯒꯤ ꯒꯟꯗꯔꯋꯥꯜꯗ ꯆꯠꯊꯔꯛꯈꯤꯕ ꯇꯦꯔꯔ ꯑꯦꯇꯦꯛꯇ ꯗꯣꯛꯇꯔ ꯑꯃ ꯌꯥꯎꯅ ꯃꯥꯏꯒ꯭ꯔꯦꯟꯠ ꯋꯥꯔꯀꯔ 6 ꯍꯥꯠꯈ꯭ꯔꯦ꯫ ꯂꯁꯀꯔ-ꯏ-ꯇꯣꯏꯕ ꯔꯦꯖꯤꯁꯇꯦꯟꯁ ꯐ꯭ꯔꯟꯠꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ꯫ ꯖꯝꯃꯨ ꯑꯦꯟด์ꯀꯥꯁꯃꯤꯔꯒꯤ ꯒꯟꯗꯔꯋꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯊꯔꯛꯈꯤꯕ ꯇꯦꯔꯔ ꯑꯦꯇꯦꯛꯇ ꯗꯣꯛꯇꯔ ꯑꯃ ꯌꯥꯎꯅ ꯃꯥꯏꯒ꯭ꯔꯦꯟꯠ ꯋꯥꯔꯀꯔ 6 ꯍꯥꯠꯈ꯭ꯔꯦ꯫ ꯑꯦꯇꯦꯛ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯗ ꯕꯦꯖ ꯇꯧꯕ ꯂꯁꯀꯔ-ꯏ-ꯇꯣꯏꯕꯒꯤ ꯐ꯭ꯔꯟꯠ ꯑꯃ ꯑꯣꯏꯔꯤꯕ ꯔꯦꯖꯤꯁꯇꯦꯟꯁ ꯐ꯭ꯔꯟꯠꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ꯫ ꯁꯣꯔꯁ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯔꯦꯖꯤꯁꯇꯦꯟꯁ ꯐ꯭ꯔꯟꯠꯀꯤ ꯆꯤꯐ ꯁꯦꯈ ꯁꯩꯖꯥꯗꯥꯎꯜꯒꯨꯜꯅ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯃꯥꯁꯇꯔꯃꯥꯏꯟꯗ ꯑꯣꯏꯕꯅꯤ꯫ ꯀꯥꯁꯃꯤꯔꯤ ꯑꯃꯗꯤ ꯅꯟ ꯀꯥꯁꯃꯤꯔꯤ ꯑꯅꯤꯃꯛꯇ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤ꯫ ꯔꯦꯖꯤꯁꯇꯦꯟꯁ ꯐ꯭ꯔꯟꯠꯅ ꯃꯔꯨꯑꯣꯏꯅ ꯀꯥꯁꯃꯤꯔꯤ ꯄꯟꯗꯤꯠ, ꯁꯤꯈ ꯑꯃꯗꯤ ꯅꯟ ꯂꯣꯀꯦꯜꯁꯤꯡꯗ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯔꯦꯖꯤꯁꯇꯦꯟꯁ ꯐ꯭ꯔꯟꯠꯀꯤ ꯒ꯭ꯔꯨꯞ ꯑꯃꯅ ꯖꯝꯃꯨ ꯑꯦꯟด์ꯀꯥꯁꯃꯤꯔꯒꯤ ꯒꯟꯗꯔꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯂꯩꯕ ꯁꯣꯅꯥꯔꯥꯃꯥ ꯑꯦꯔꯤꯌꯥꯗ ꯇꯅꯦꯜ ꯑꯃ ꯁꯦꯝꯕꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯁꯤꯟꯃꯤ 6 ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯗꯦ꯫ ꯇꯅꯦꯜ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯀꯦꯝꯞꯇ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯗꯨꯗ ꯁꯤꯟꯃꯤ 6 ꯑꯗꯨ ꯂꯩꯈꯤꯗꯕꯅꯤ꯫ ꯗꯣꯛꯇꯔ ꯑꯃꯁꯨ ꯑꯦꯇꯦꯛ ꯑꯗꯨꯗ ꯂꯩꯈꯤꯗꯦ꯫ ꯖꯝꯃꯨ ꯑꯦꯟด์ꯀꯥꯁꯃꯤꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯃꯔ ꯑꯕꯗꯨꯜꯂꯥꯅ ꯑꯦꯇꯦꯛ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯃꯔ ꯑꯕꯗꯨꯜꯂꯥꯅ ꯍꯥꯏ ꯊꯧꯑꯣꯡ ꯑꯁꯤ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯁꯤꯟꯃꯤꯗ ꯈꯨꯠ ꯊꯥꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯏ꯫ ꯅꯟ ꯂꯣꯀꯦꯜꯁ ꯂꯦꯕꯔ ꯀꯌꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯄ꯭ꯔꯣꯖꯦꯛ ꯁꯨꯔꯤꯕ ꯂꯦꯕꯔꯗ ꯈꯨꯠ ꯊꯥꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯃꯤꯆꯝꯅ ꯑꯣꯟꯁꯤꯜꯂꯒ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯗꯨꯅ ꯂꯩꯈꯠꯅꯔꯤ꯫ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕꯁꯤꯡ ꯊꯨꯅ ꯐꯔꯛꯄ ꯑꯣꯏꯔꯁꯅꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯃꯁꯤꯡ ꯈꯪꯗꯣꯛꯅꯕ ꯊꯕꯛ ꯆꯠꯊꯔꯤ꯫ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯤꯑꯣꯏ ꯈꯔ ꯁ꯭ꯔꯤꯅꯒꯔꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯔꯤ꯫ ꯂꯣꯀꯦꯜ ꯑꯃꯗꯤ ꯅꯟ ꯂꯣꯀꯦꯜ ꯁꯤꯟꯃꯤ ꯀꯌꯥ ꯍꯧꯖꯤꯛ ꯁꯣꯛꯇꯨꯅ
ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯈꯠꯅꯕ ꯀꯌꯥ ꯌꯥꯎꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯛ ꯊꯣꯛꯄꯒ ꯀꯥꯁꯃꯤꯔ ꯖꯣꯟꯒꯤ Inspector Generals of Police BK Birdi mafam adu sangsinduna yengsinki Kashmir Zone Police ta mafam adu Armed Force single loinana questionuna thihom bagi thabak sathari Congress lusingba madi Lok Sabha gi opposition leader Rahul Gandhi na su thaudo adu akan mamong na kanem tarakri Rahul Gandhi na phongdokhibada terror attack adu miyoi kya ama sikiba madi miyoi kya ama asu apan nangkhiba sigi damakta awaba phongdokri thaudo osi pangdabagi thawong na su phongdokhi Aso apa nanglabasing thuna fagalakpu oirasanu Jammu and Kashmir construction gi thabak tawriba sinmi kaya laikhidre laiba asina terrorism gi mayokta lepli haina phongdokhi Jammu and Kashmir gi hanagi Chief Minister Ghulam Nabi Azana phongdokhibada samjaraba sinmi singbu hatkhiba thawong asi kanem tawi hawkhiba numit humni rongi manung asida terror attack sing cha tharaktuna miyamna khudong sa daba singmai unhali asiguma thawong asi yamna lebak thibani aso apa nanglabasing thuna pharakpo oirasanu hainasu makhatana phongdokhi loisalak poina tenakpo paw moina Haryana gi cabinet minister singi portfolio lokthokre Chief Minister Nair Singha Sainina home amadi finance pairagani Haryana gi cabinet minister singi portfolio lokthokre Chief Minister Nair Singha Sainina home amadi finance on portfolio taragani thu pairagani hari Haryana da Manohar Lal Khatarna Chief Minister oiningi matamda home pairamba Anil Vijana Labor Department gi portfolio paigani Chief Minister Nair Singha Sainina portfolio taragani thi paibigi mathakta tuan board kya paigani Chief Minister na paigadaba portfolio singi manungda home finance planning excise taxation town planning information and public relations law and legislative amadi culture na singbo kaya su yauri hinsu paus na makhata na su phongdorakni aduga tentak na sumna mayam da thamjaram ge duga haujiki oina di mayam paus su matanga solution jarge masum mayam puna anauba update ngamina sena channels ki makeri gi su mayangi mafam da makhata na thamjari mayam puna anauba update ngamina si